Sisipurdagi thadau kuki silent sengsan nomai uru lebada viral chatkhiba kuki macha ase ngarang Burma da kapnabada pharaga kapthatkre seikre haire Air India plane crash tawbagi viral video namkiba sahi tara taret ki angang Aryan Asaribo Ahmedabad police na wahang pawong hangnaba detain tawkre haire su extension ga mari leinana ngasi anirak suba oina New Delhi da wari sanaraba yai haire Ministry of Home Affairs amade suspension of operation su group ki kuki militant organization sangi makok thongba lusing ba kaya ga loinana makata ba su extension ga mari leinana New Delhi da anirak suba oina ngasi wari sanaraba yai haire asi wari sanagadoriba asida Manipur da ngasi oriba crisis asibu lumna lauduna India lenga ki maikaidagi sugi leiriba ground rule ga mari leinana semdokpa natraga semdokpa haibadugi matangda kopna wari sanaraba yai nengsingba yabadi India lenga ka kuki militant organization singa haukiba sahi 2008 su agreement ki khuyek pinakhe haiba agreement da kuki militant organization singi maikaidagi Manipur gi manungda kuki singtagi oiba territorial council ama political demand oina taksinduna lakibani matamada ngasi kuki amadi maitegi marakta thokliba crisis asi laikide adubu haukiba sahi ani asida Manipur da thokliba crisis asigi manungda kuki lusingba kayana legislature yaba kuki singtagi oiba union territory demand tawi kumja 2008 ta oikiba ground reality aduga ngasi oiba phibam asiga aduki mate khenaba kaya laire maramaduna India lenga ka nauno wari sanagadoriba asida haiba khenaba kaya asi khanagadabani wari sanaduna nakalani gi marakta yasinaba purakpa habase give and take policy gi makhada yasinagadabani haukiba sahi 2023 gi May 3 dagi Manipur da thokliba crisis asidagi Union territory ki demand asi tawrakibani haina su group ki lusingba amana phongdorakle masida natana India lenga ka wari sanaba asida su group ki leiriba designated game ki matangda khanarakpa matamda kuki miyam gi apambagi makha pongani haina su phongdorakhi haidi ase New Delhi da anirak suba oina wari sanagadoriba asida kuki national organization amadi United People's Front UPF ki makok thongba lusingba kya sarug yagani haidi panba yabadi su agreement ki makhada kuki militant organization singi leiriba kadar sing adu KNO ki makhada leiba designated camp taret amadi UPF ki makhada designated camp nipan da punna designated camp taramanga Susanpur Kangpokpi amadi Tenopol district ki mafam singda hangduna leirakibani India lenga ki maikaidagi haiba designated camp sing adu punsinba amadi mafam hongdo hongjin tawnabagi apamba phongdokiba lei adubu sugi makok thongbal singbu singi maikaidagi haiba designated camp sing asi kuki miyamna namna khunda leita aduna leiriba mafam singda hangba ngaktane haiba camp sing asina kuki miyam gi marakta cultural amadi emotional relationship sagatpada yamna sauna thodang lauribani maramaduna haiba camp sing asi punsinba natraga mafam hongdo hongjin tawbagi apamba leite haina su group ki maikaidagi India lenga ki mafamda thamlaba yai haide lingsingba yabadi Kangpokpi district da based of Southern Hillship Association Sahil kana kuki su group ki hanadagi hauduna leiriba designated camp sing asinawna hongdo hongjin tawba yaroi Manipur da tholiba crisis asiga su group ta leiriba militant organization sing asiga mari lena hanaba maitai miyam honariba asida lenga na thajaba thambigano karigumba hairiba designated camp sing asi nawna hongdo hongjin tawnaba lenga ki maikaidagi honaraglabadi maroina Kangpokpi district ta asoba irang tholokpa yai hainasu Sahil kana phongdokhiba laikhrabani Haingang Reserve Forest da logi wangbada lebak pekpada department na yengduna leire haide Haingang Reserve Forest ki mafam kaya da logi wangbada nampuda sing lebak kotle masida Forest Department na karisu tawba ngamdana leire masida karisu tawba ngamdraga de Forest Department asi leibagi kari mathau tai loinana department asi da lupa crore kaya sading tawbagi maram karino haukiba sahi kaya asida Manipur ki Forest Department na tawkiba singthabe aba thabak na karino haina Safe Environment Campaign Committee na phongdorakle haukiba sahi khara asida kahena isau thopodagi tampaki mafam ayambada turel torban amadi lambi kaya aka atoi thoke masida khudong chaba lauraga turel torban kaiba ngaiduna leiba political leader khara amadi makogi thikadana singba khudong chaba lauraga anakpada leiba sing emergency gi mingda crore kaya ge oigada sing leibak sing lemna lauraga thika tawraga makogi free khau thanna bohonai chahi kaya gi mamangdagi tawduna laklabani masina maram oiraga lenga ka gadaba crore kaya gi senfam mangbata natana ekhogi environment ta sathina sokhale haidi phiba masida NACC gi members sing na haukiba sahi 2017 da Manipur High Court ta PIL ama file tawki amadi court na order ma pass tawduna Manipur pumda logi wangmada singleba amadi nung lengoi
कोटपदा अथिंग थमलखे स्टेट गवर्नमेंट हौके सही तरे असिदा हाई कोर्ट की ऑर्डर असिबु नाथाइदुना थमलगा लोगी वांगमदा माइनिंग तौरिबा ठिकादार सिंबु थौगतुना मखोइना तौनिंगबदा तौबदा करिगुंबा अमता तौदना लेरि हाइदे जिरी की तुरेलदा लुखिबा अमा सीना फंख्रे जिरी तुरेलदा ngarang nungthil pung ahomlom tabada lukhiba mioi ama nungthin pung 7 minute kun ngarom tabada asiba sang oina fangkhre laibak thiba thodo aduda laikhadraba mioi adu asam ka sargi namdailong khundage newmi kauba amani haidi thodo adu tamenglong district ki tawsem subdivision konba all mandoi khundagi jiri ture landuna jiri bam chatnaba honabada thokibani haidi newme ising the lukre hek khangbaga longlai jang youth club ramgai jang youth club amadi lekai gi miyamna thibagi thabuk sathaki amadi pung 7 minute kun gamanga rom tabada asiba sang oina fangkibani haidi laikhadraba newme gi nupi ama angang amaga lehori haidi modi na tongba flight Iran amadi Israel ge airspace thaidokuna paikhre haidi PM Modi na ngasidagi hauduna Cyprus Croatia amadi Canada ge khongsa satkibasida PM Modi na tongba Air India 1 flight adu akana mongda ongkhanaduna missile kapsenariba Israel amadi Iran ge airspace thaidokuna paikhi haina agency gi pawno phongdorakle Israel amadi Iran ge lan asina maram oiraga West Asia da airspace chawna thinjin khibana maram oiraga commercial airline di lairadana VIP singna tongba plane फाव थैदोक्तुना पाइनरे ngasi PM Modi Cyprus da thungkibaga loina hayeng G7 summit ki damak Canada da paikhigadori Canada da chatpada chu Russia Ukraine gi airspace thaidoktuna chatkadori hairi NS 102A semba mo ong tadre mafam kaya da sing ningkhaigre haide handak numit kharani nong leptana chubana maram oiraga National Highway 102A gi halang amasung kumi ani gi marakta mafam kaya da sing ningkhaibada gi maru eba lambi asila satok sen tawbuda chawna khudong chadaba mayokna halle lambi asigi mapana tadaba khulsingi khunjasingna phongdorakpada ukrul teloi tadubi road asigi haujuk paikhatliba semsabagi thabakta manpower watpa amasung mathau taba safety measures sing watpagi singnaba leire lambi asibu double lane semgatliba sina lamdam asigi connectivity phagathanaba pandamda semgatpani adubu singi napom sing ningthina kaktaba amasung black topping tawbada sub standard oina tawbana akai atoi sing yawba horakle lambi asigi haujuk oriba phibam ase ukhuldagi pawmi singi tem amana ukhuldagi ngari turel phawbagi kilometer 50 rom sangbagi saruk singda haktengna chatuna yengsilubada thengnarakibani humi bukngayar khulgi ahal denel kangsungna pawmi singda phongdorakpada handak nong suba sida khulasigi mafam kaya da ching ningkhaibadagi sathok sinda apanba oide mafam khara da black topping tawre adubu peningai oide lambi asigi mafam kaya da alignment ki thabak sumong tadre punsida masigumba lambi sembagi thaba asi amutang thengnabani maramaduna lambi asi mapung phana semba loire haina laukthoktrigai da mali lenaba authority singna issue sing hana khangdokpiyo marak sida lambi asida chatliba singna phongdorakpada highway sida Senapati district ki tungjoi khul manakta nung tasilakpadagi lambi thingle tangai faduna khul phawdunu chanari aduga tasilakliba nung adu sengdoktana leire okhul amasung Senapati samnahaliba highway ke haujuk paikhaliba double lane gi lambi semgatliba ase National Highway Infrastructure Development Corporation Limited NSIDCL na paikhatpani haire DNA test tami ni futaret masak khangkre haksang kun gamari imung manung sinakre hairi London yogotaba Air India gi plane ama kaibada laikhidraba mi sing adugi haksang sing DNA test tawbada punnami ni futaret ki masak khangbangam kre madugi manung da haksang kun gamari di imung manung sinakre adubu Gujarat ki hana gi Chief Minister Vijay Rupani gi haksang de haujuk su thiba khangdana leire hairi plane kaiba ki thodo adu da yawki ba haksang ayamba masak khangbangam dana ama ata thokibani aduna maram oiraga mising adu masak khangdoknabagidamak makhoigi imung manunggi mi singi DNA lauduna test tawda punnami ni futare ki haksang khangdokpa ngamki madugi manungda haksang kunga mari imung manunggi mi singda sinakre hairi Air India ki aroiba flight nungthil pung 3 minute yankhaida Imphal airport gi paikhre haidi Air India na Imphal International Airport sahi kaya operation tawramlaba matung ngarang nungthil pung 3 minute yankhairom tabada aroiba flight oina Imphal Kolkata gi damak paikhre haidi Imphal airport ki social media page ta thagalapa post amana sahi kaya state asigi miyamda service piduna lakiba Air India na mahaki aroiba flight ngarang Imphal International Airport malomdagi nungthil pung 3 minute yankhairom tabada Imphal dagi Kolkata phawba paikhi flight aduna take off tawramdaida Air India gi Imphal da leriba staff amadi Imphal International Airport ki staff singna farewell pikhi hairi Tata Group ki saruk ama oriba Air India na
mahaki operation imphaldagi lepkhibaga loinana masigi mahut sinduna group asimaki saruk ama oidiba Air India Express na makha taba service pumba miyamda phanghalagani mirol kayadagi Air India da sathogasen tawriba singna masibu sumnatagi airline ama oina lawbugi mohta leba asigi chawthok saningai oiba amadi India gi atopa sahar singa North East state singi marakta thong ama oina samnaduna lakle Air India na leba asiga Manipur ga samna hanbada yamna maru oiba thodang lawduna region asigi socio economic development da sauna mateng pangduna lakhe khongthang asi matam sanadagi khanaduna laklaba pre-plan strategic oiba airline asina lawkiba parep amagi makha chatharakibani amadi khongthang asiga handak thokiba thodo aduga kariguma hirama matada mari leinadi hairi panba yabadi 2024 gi March thada airline asigi officer amana phongdokibada Air India Express asi Tata Group ki aviation business ki makha da mapung phana yawbuga loinana tungkoina miyam ki demand adu phanghanaba sem saba loire 2025 phawda airlines asigi pandam oiriba economy configuration adu phanghanaba semdokpaga loinana business class seat sing loktoklagani phirep asi region asida lairiba flight ta chathokasin tawriba amade narrow body aircraft ki khudong chaba adu ki kanaba phangnaba lawkhibani hairi pawsesina phangwa pawgi matungina Air India gi Imphal airport ta lairiba staff sing company ki policy asigi matungina atopa state ta transfer tawba natragana Tata Group ki makha tariba Air India gi sinduna service pigadoriba Air India Express da absorb tawnabagi khongthang lokhalakpa yai hairi anauba irang thoknanaba kuki singna sinba laibak thibani haina phongdorakre state asida thokleba irang ase ing tapa amade nena taba phibam amada lakpagumna tawringai cherakta ngarang inaunona pukhau leitan pokpigi sadu lampak tamai teisingna masagi lok suba changbada kuki singna athingba piduna nauna irang thoknanaba sinkiba simak yamna laibak thibani haina Democratic People's Front DPM na thadrokpa cheroramna phongdorakle Zero Senahai, Miam Hum the Toglebe Irangas Losinduna Mahosagi Nena Taba Pibam the Lak Nabohoning a Jerakta Cookie Singna, Narang Ino no Amu Hanna Irang Tohana Bohana Quasimak Yamna Libak Tibane Hadakle, my tasting Namasagi Lopam the Lok Suba Sang with the Irang Tohan Pamba Cookie Singna, Timba Pidana Nona Irang Tokna Simba Simak, Yamna Libak Tibane Habawafam Tamladuna, Myanmar Amadi Bangladesh the Kangon Kind of Sang Selaba Cookie Sing, Toning Toning Batoduna Leba Irang Tokna Sinbada, Ladiba Ndiagi Langakna Yangduna Labagi policy amadi masat makhatana asum chathaduna leirabani leibak irang thokani amadi miyamgi punsi kari karam phibamda leigani haiba tambangam loi haiba wapamsu thamlakle serosina hai pukhau leitan pokpi de tholiba thodo asigi matangda mari lenaba singda ahenba security thajinduna mafam adu leiriba miyambu pongning lumna lehanbiu amadi lomi singna masagi lokamda thabak subada kanagi so athingba yawduna suhandiyo hairi Isagi iramdamda isagi hingnaba thabak suduna hingnaba honaba haibasi mahusani haibu afam phongdokladuna mahana hai masagi lokumda thabak subada mapuna tabasina mapu sana bohona leba phurup ase khunai yeknabani yeknaba bu maithiba piba haibasi Manipur khunai gi amata ngairaba thodang ne haibu afam su zerosina phongdorakle ngarang gi thodok aduda herangak lebadi irang thokleba mafam aduda central force na kuki gi misangda tongsenduna maitei lopu singna masagi loputa thabak subada thinglakheba kuki singa manakheba mami amata ba sini haiba wafam thamladuna thawong asimag yamna laibak thibani India thugaiduna anobo kuki narco terrorist na narco Christian country ama semna bo honorable singda central security na sagatpa manbagi thawong asida Manipur governor na miyeng changbiyo haiba wafam su thamlakle Nonga mari lenaba thodokta India da mioi kunga manga sire numit tarani rom lebloraba matung India ge southwest monsoon ge khongjel amadi mapangal amu hana cancel lakiba loinana Uttar Pradesh Gujarat Delhi Maharashtra amadi Himachal Pradesh da haukiba pungkun mari asida ka araw yawna akan ba nong subada yamdrabada mioi kunga manga sikre Uttar Pradesh ki Balia district da Brajataba ge thodokta sahi tarawumdoi khakta ngai de nupi masa ama sikhi amasung atopa mioi ani asu open nangke Bisnor da Brajataba da mioi ani sikhi amasung atopa mioi amana Iraq naduna sikhi Jabuna Nagarda yumda Brajata sinbada imung amaki mioi mari sikhi Odisha district da Brajataba sahi tarataruki nupi masa ama yawna mioi ahum sikhi loina na Gujarat Delhi amadi Maharashtra dasu mioi kya sikhi punna mioi kun manga sikre Arambai Tengkol dagi posama update tawrakre madudi yumnam huidrom makha laikai da miyamna furan bani haiba ama pharaga phuraba matung det 11 ki ayuk pung ani
खरे हेलक वादवाइदा एटी यावबा लोंजम खाबदा सिनाखरे हाइरे सिनाखरे हाइरबा मियोय सेसम अब्दुल पाउबिते मयाय लेकाय अदुगी वारी लेखुन हंगबदा खाबना अदुम थादोखरेना खुमलखे मियोय अदु एटी अमदि मियाम पुलिस यावना थ्रिबदा हौजुक फावबा फंगलक्तबदगी खाबबु वाहंग पहंग तौनबा कौबदा लाक्त्रे हजिन हजिन कौरे लाक्त्रे लोटखरे मरमसिना खाबा से थेंगनाबिरबदि मनाक नकपा पुलिस स्टेशन दा नत्रगा एटी इचनाउसिंगदा पाव फाविरउ मियामनसु मतेंग पांगबियु अदुगा मसिदा सेनरमसिंग मसाना खंगना चंगजरकदबनि हाइदे आसाम गवर्नमेंट ऑपरेशन सिंदूर पाकिस्तान आर्मी का बॉर्डर क्रॉस फायरिंग थवाना पोंथा पीख्रबा शहीद दीपक सिंगाखम द बीर सिलराय अवार्ड पीनब लाउथोखरे मसिगिदम आसाम गवर्नमेंट बु थगनरकले रॉबर्ट नाउरेंग कलेक्शन लंगलाना नेदरलैंड की फैशन शो दा अचौब फिदा कनख्रे सकनायरब फैशन डिजाइनर अमसों हैंडलूम एंटरप्रेन्योर रॉबर्ट नाउरेंग कलेक्शन लंगलाना नेदरलैंड के एम्स्टरडम पांथोखिबा इंटरनेशनल फैशन शोकेस दा अयेंबसंगे पुनिंग हुहनबा ngamkhre वर्ल्ड फैशन काउंसिल एंड इंटरनेशनल मॉडल काउंसिल सिंधुना एम्स्टरडम के वेस्ट कोर्ट फैशन होटल दा पांथोखिबा एक्सक्लूसिव इंटरनेशनल फैशन शोकेस अदुदा मालम की तोंगान तोंगान फैशन डिजाइनर तरागा तरुकना सरुक याखे लोइनाना फैशन शो अदुदा मिस वर्ल्ड नेदरलैंड 2024 यावना इंटरनेशनल मॉडल 18 डिजाइनर सिंगे कलेक्शन सिंग सेट सादुना अयेंबसिंगे पुनिंग सिंग सिंखे रॉबर्ट नाउरेंग के ख्वाइदगी नौबा कलेक्शन लंगला मणिपुर के ट्रेडिशनल अमदे मॉडर्न डिजाइन अनि अमतोइना पुनसिंदुना लमदम असिगी कल्चरल अमदे आर्टिस्टिक की मगुन मांगहंदना मुगा फीदा खुदना मयेक सिंग लोंदुना पुथोकपा फिजे लैतेंगनी रॉबर्ट नाउरेंग के कलेक्शन असे मालम के कैथेल दंग असिदे डिमांड हेंगलकले स्टेट अनि की नाट के फिजोल इंडियन साड़ी अमसुंग नोंगसुक लोंग के फिजोल सिंगदा मणिपुर के नाट के ओबे डिजाइन के हाफसिंदुना हेना मगुन लेहले असिगुंबा लेमजुनिंगाय ओरबा इवेंट असिदा रॉबर्ट नाउरेंग सरुक याखिबा असिमगना मणिपुर के टेक्सटाइल सेक्टर हेना सखुतहनबा ngambga loinana मणिपुर के नहा ओरबसिंगबु फैशन डिजाइनिंग की लमदा खोंदानबगी अचौब लंबी अमा पीरे हाइदे